ENAT YOKKHATPA LUPTIN Manipurna Leibak Macha Tadaba Thawong Chatthakhiba Leite Haina Publicity Secretary W LUWANGLEIMA KHUTYEK PIDUNA THADORAKPA CHEROL AMADA Phongdorakli LUWANGLEIMA CHEROL asida makhatana Phongdorakpada kunai asida pokpadagina siba phawbada pangthokpa thauramda ka hena paisa thadaba amadi chatnabi manghanba ahenba thabak tawba sing thingnaba miyamgi oiba achauba mifam pangthoklaba matung thaina gi chatnabi ngakna thamnaba warep 13 ta yumpham oiduna miyamda awareness kaya piba amadi press meet loinana conference kaya Eyol na pangthoktuna laki masigi manung channa khunai gi minseng oidiba actor irengbam khabagi luhongbada ahenba thabak sing yaubuna maram oiraga wakhal taminanaba Eyol gi office ta June gi tarik anida laknaba che piduna khangan gi banatana ahenba thabak tawba amadi ahenba wahi ngang sakhiba leite haina CHEROL asina Phongdorakli